ꯀꯛꯊꯠꯀꯤ ꯃꯇꯦꯛ ꯑꯃ ꯂꯣꯏꯁꯨ ꯁꯨꯔꯣꯏꯗꯕꯅꯤ ꯉꯁꯤꯗꯤ ꯀꯦꯡꯉꯣꯏ ꯊꯣꯡꯖꯔꯛꯀꯦ ꯀꯦꯡꯉꯣꯏꯁꯤꯒ ꯀꯥꯂꯟꯗꯤ ꯃꯔꯨꯁꯤꯒ ꯁꯤꯒꯤ ꯉꯄꯥꯏ ꯑꯌꯥꯏꯕꯁꯤ ꯊꯥꯛꯑꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤ ꯊꯥꯛꯑꯒ ꯑꯗꯣ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯡꯍꯧ ꯑꯃ ꯉꯧꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯁꯤꯡꯖꯨꯁꯦ ꯌꯦꯟꯗꯦꯝꯁꯤꯅꯦ ꯑꯗꯒꯤ ꯎ ꯍꯋꯥꯏꯇꯣꯟ ꯀꯧꯏꯁꯦ ꯎ ꯍꯋꯥꯏꯇꯣꯟꯁꯤꯅꯦ ꯂꯐꯨ ꯊꯔꯣꯁꯤꯅꯦ ꯅꯨꯡ ꯍꯋꯥꯏꯁꯦ ꯉꯧꯔꯒ ꯁꯨꯔꯒ ꯊꯥꯛꯆꯗꯣꯏꯅꯤ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯄꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯆꯥꯕꯨꯗꯤ ꯆꯥꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯄ ꯁꯤꯡꯖꯨꯁꯤꯅꯅꯦ ꯑꯣꯏꯅꯝꯅ ꯍꯥꯎꯕꯅꯤ ꯃꯪꯒꯟꯒꯤ ꯃꯍꯨꯠꯇ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣ ꯎ ꯍꯋꯥꯏꯇꯣꯟ ꯍꯥꯏꯁꯤꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯊꯥꯏꯅꯗꯒꯤ ꯍꯧꯔꯛꯄ ꯄꯣꯠꯅꯤ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯍꯧꯕꯒꯤ ꯆꯥꯡꯁꯦ ꯋꯥꯠꯂꯛꯑꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯦ ꯑꯩꯗꯤ ꯑꯁꯤꯅ ꯍꯥꯎꯋꯦꯅ ꯉꯁꯤꯗꯤ ꯑꯁꯤ ꯁꯨꯒꯦ ꯇꯧꯖꯔꯦ ꯃꯌꯥꯝ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯖꯔꯦ ꯑꯩ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯩꯅ ꯀꯥꯂꯟꯗꯤꯁꯤ ꯍꯥꯟꯅ ꯈꯣꯛꯇꯣꯛꯆꯔꯦ ꯑꯗꯨꯒ ꯀꯥꯂꯟꯗꯤꯅꯦꯅ ꯃꯇꯝ ꯅꯠꯇꯕꯅꯤꯅ ꯀꯌꯥ ꯐꯖꯗꯦ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤ ꯊꯣꯛꯄꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯊꯣꯛꯑꯦ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯄ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯤ ꯍꯧꯖꯤꯛꯁꯦ ꯀꯦꯡꯉꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯊꯥꯗꯠꯀꯦ ꯅꯠꯇ꯭ꯔꯗꯤ ꯁꯥꯡꯃꯜꯂꯦ ꯅꯨꯡꯉꯥꯏꯇꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯑꯃꯨꯛ ꯁꯣꯏꯗꯣꯛꯆꯔꯒꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯃꯈꯣꯛꯁꯤꯡꯁꯦ ꯄꯨꯂꯞ ꯀꯛꯊꯠꯂ ꯁꯣꯏꯔꯒꯦ ꯇꯧꯕꯅꯤ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛ ꯉꯥꯔꯤ ꯑꯃꯨꯛ ꯂꯧꯕ ꯍꯧꯔꯦ ꯁꯤꯅ ꯀꯥꯡꯁꯣꯏꯒ ꯁꯤꯡꯖꯨꯒꯒꯤ ꯄꯨꯂꯞꯅꯤ ꯉꯥꯔꯤꯁꯦ ꯉꯥꯔꯤꯁꯨ ꯊꯥꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯑꯁꯨ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟ ꯊꯥꯛꯑꯁꯨ ꯉꯥꯔꯤ ꯊꯥꯛꯏꯗꯅ ꯃꯣꯔꯣꯛ ꯑꯃꯨꯛ ꯂꯧꯔꯦ ꯁꯤꯁꯨ ꯀꯩꯅꯣꯒ ꯁꯤꯡꯖꯨꯒ ꯀꯥꯡꯁꯣꯏꯒꯒꯤ ꯄꯨꯂꯞ ꯂꯧꯔꯤꯅꯤ ꯈꯔ ꯑꯃ ꯁꯤꯡꯖꯨꯗ ꯊꯥꯛꯈ꯭ꯔꯅꯤ ꯈꯔ ꯑꯃ ꯀꯥꯡꯁꯣꯏꯗ ꯊꯥꯛꯑꯅꯤ ꯌꯥꯝ ꯀꯥꯃꯜꯂꯁꯨ ꯍꯥꯎꯔꯣꯏ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯎꯌꯥꯟ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯔ ꯍꯩꯖꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯉꯥꯁꯦ ꯁꯤꯗ ꯉꯥꯛꯇꯪ ꯇꯤꯡꯁꯤꯟꯒꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯎꯅꯕ ꯑꯩꯅ ꯉꯥꯌꯥꯟ ꯑꯣꯏꯅ ꯔꯧ ꯃꯇꯠꯅꯝꯅꯦ ꯎꯀꯥꯕꯤ ꯃꯆꯥ ꯑꯍꯨꯝ ꯑꯃꯅꯦ ꯊꯥꯛꯆꯜꯂꯦ ꯏꯟꯁꯥꯡ ꯃꯍꯤ ꯁꯥꯗ꯭ꯔꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯔꯣꯏꯁꯤ ꯍꯥꯟꯅ ꯁꯣꯏꯗꯣꯛꯀꯦꯅ ꯁꯣꯏꯗꯣꯛꯏꯅꯤ ꯐꯗꯤꯒꯣꯝ ꯃꯀꯣꯛ ꯑꯆꯧꯕꯁꯦ ꯁꯨꯃꯥꯏꯅ ꯀꯥꯡꯁꯣꯏꯗ ꯍꯥꯟꯅ ꯊꯣꯡꯕꯁꯤꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯥꯛꯆꯟꯈꯤꯕ ꯑꯗꯨꯅ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯆꯩ ꯃꯆꯩ ꯌꯥꯎꯋꯤ ꯁꯤꯅ ꯍꯣꯔꯦꯟ ꯁꯣꯟꯊꯔꯝꯗꯥꯏꯗ ꯊꯥꯛꯅꯅꯕꯅꯤ ꯁꯤꯡꯖꯨꯒꯤꯒ ꯁꯣꯟꯊꯔꯝꯗꯥꯏꯗ ꯊꯥꯛꯅꯕꯒꯤꯒ ꯑꯣꯏꯒꯤꯁꯦ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯁꯤꯒꯤ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯏꯟꯁꯥꯡ ꯁꯣꯟꯊꯔꯝꯗꯥꯏꯗ ꯊꯥꯛꯄ ꯍꯥꯎꯋꯦꯕ ꯁꯤꯡꯖꯨꯒꯤꯅ ꯃꯇꯣꯟ ꯈꯔ ꯑꯣꯏꯕꯁꯦ ꯇꯧꯋꯦ ꯁ꯭ꯋꯥꯏꯁꯦ ꯀꯥꯡꯁꯣꯏꯒꯤ ꯃꯣꯔꯣꯛꯁꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯈꯤꯇꯪ ꯃꯦꯠꯈꯥꯏꯔꯒ ꯊꯥꯛꯀꯦ ꯀꯥꯂꯟꯗꯤ ꯃꯔꯨꯁꯦ ꯍꯥꯟꯅ ꯁꯧꯍꯟꯒꯦ ꯁꯤ ꯍꯥꯟꯅ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄꯁꯦ ꯍꯩꯖꯜꯂꯒꯦ ꯁꯨꯃꯥꯏꯅ ꯍꯩꯔꯤꯕꯣꯞꯁꯤꯅ ꯍꯩꯔꯤꯕꯣꯞ ꯊꯥꯛꯆꯜꯂꯦ ꯑꯗꯒꯤ ꯁꯤꯡ ꯈꯔ ꯑꯃꯒ ꯊꯥꯛꯆꯜꯂꯒꯦ ꯀꯩꯅꯣꯅꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅꯦ ꯅꯄꯥꯛꯄꯤꯅꯦ ꯑꯗꯩ ꯑꯩꯅ ꯐꯗꯤꯒꯣꯝ ꯃꯈꯣꯛꯇꯨꯅꯦ ꯁꯤ ꯊꯥꯛꯆꯜꯂꯒꯦ ꯍꯧꯖꯤꯛꯀꯤ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯆꯟꯈꯤꯕꯒꯤ ꯁꯧꯍꯜꯂꯤꯉꯩꯗ ꯉꯥꯁꯦ ꯁꯨꯃꯥꯏꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯒ ꯑꯃꯨꯛ ꯊꯥꯛꯅꯅꯕ ꯇꯧꯒꯦ ꯁꯤꯒꯤ ꯉꯄꯥꯏꯁꯤꯗꯤ ꯀꯩꯅꯣꯗꯧꯅ ꯑꯇꯩ ꯉꯥ ꯎꯀꯥꯕꯤꯗꯧꯅ ꯈꯦꯠꯅꯤꯡꯉꯥꯏꯗꯤ ꯌꯥꯎꯕ ꯌꯥꯗꯦꯕ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯀꯩꯒꯤ ꯑꯃꯁꯨ ꯈꯦꯠꯇꯣꯛꯄ ꯌꯥꯏ ꯁꯨꯝ ꯍꯧꯖꯤꯛ ꯊꯥꯗꯠꯂ ꯊꯥꯛꯀꯦ ꯀꯥꯝ ꯆꯥꯕ ꯌꯥꯗꯁꯤ ꯃꯕꯨꯛꯇꯒ ꯀꯩꯝꯇ ꯌꯥꯎꯗꯦꯗ ꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯀꯛꯊꯠꯀꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯊꯥꯛꯀꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯤ ꯄꯣꯞꯇꯤ ꯄꯣꯞꯊꯛꯑꯦ ꯄꯣꯞꯊꯛꯑꯦꯕ ꯃꯆꯥ ꯑꯗꯨꯝ ꯊꯥꯛꯀꯦ ꯑꯍꯨꯝꯁꯤꯗꯪ ꯊꯥꯛꯆꯟꯒꯦ ꯉꯥꯌꯥꯜ ꯑꯣꯏꯅ ꯍꯥꯎꯅꯕ ꯑꯩꯅ ꯇꯧꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯔꯧ ꯃꯆꯥꯁꯤꯃꯒ ꯊꯥꯛꯆꯟꯒꯦ ꯁꯨꯃꯥꯏꯅ ꯉꯥ ꯃꯌꯥꯝ ꯊꯥꯛꯄꯁꯦ ꯍꯥꯎꯋꯦꯕ ꯉꯥ ꯊꯥꯛꯆꯜꯂꯒꯦ ꯀꯥꯡꯁꯣꯏꯁꯦ ꯉꯥꯏꯍꯥꯛ ꯁꯧꯔꯦ ꯑꯗꯨꯒ ꯀꯦꯡꯉꯣꯏ ꯑꯃꯨꯛ ꯊꯥꯛꯅꯅꯕ ꯁꯤꯅ ꯔꯧꯒ ꯉꯄꯥꯏ ꯑꯃꯁꯨ ꯌꯥꯎꯔꯦ ꯁꯤꯒꯤ ꯎꯀꯥꯕꯤ ꯃꯆꯥ ꯑꯍꯨꯝꯁꯤꯁꯨ ꯉꯥ ꯃꯌꯥꯝ ꯊꯥꯛꯄꯁꯦ ꯍꯥꯎꯋꯦꯅ ꯃꯌꯥꯟ ꯇꯧꯏ ꯉꯥꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯦ ꯑꯗꯨꯅ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯀꯦꯡꯉꯣꯏꯁꯦ ꯊꯥꯛꯆꯟꯖꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯀꯦꯡꯉꯣꯏ ꯊꯥꯛꯈꯤꯕꯒꯤ ꯑꯃꯨꯛꯇꯪ ꯃꯈꯟ ꯑꯣꯟꯊꯣꯛꯀꯦ
ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯃꯦ ꯏꯟꯁꯥꯡꯗꯨꯗ ꯀꯦꯡꯉꯣꯏ ꯊꯥꯛꯈꯤꯕꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯊꯨꯝ ꯊꯥꯛꯆꯜꯂꯒ ꯏꯟꯁꯥꯡ ꯃꯨꯜꯂꯅꯤ ꯀꯥꯡꯍꯧ ꯉꯁꯤꯗꯤ ꯅꯥꯀꯨꯞꯄꯤꯒ ꯑꯝꯇ ꯊꯥꯛꯑꯔꯣꯏ ꯁꯤ ꯇꯤꯜꯍꯧꯁꯤꯅ ꯑꯗꯨꯝ ꯉꯧꯔꯒꯦ ꯀꯥꯡꯍꯧ ꯉꯧꯕ ꯍꯧꯅꯕꯅꯤ ꯃꯔꯣꯏꯁꯤ ꯁꯣꯏ ꯂꯣꯏꯔ ꯀꯥꯡꯍꯧ ꯉꯧꯕ ꯈꯠꯆꯔꯅꯤ ꯁꯤꯡꯖꯨꯒꯤ ꯅꯨꯡ ꯍꯋꯥꯏꯁꯦ ꯉꯧꯔꯒꯦ 시중 몰래 뽀에다 아니 뽀아도 몰래 인장에 주말에 엉땅 몰래 돈 다 잘라게 인장 돈 다 잘래 인장 몰래 다 디고온가 자기 딜롱 원하가 이는 소이제 버제 시다 잘라게 인장 로이래 파디곰 닭살람니나 당다르게 우지 인장제 당다르 강홍 옹나버 타오 해이러게 강제 아이나 하나 당갓라버니 삐엔제 아마 마이 다르가 제로 다다르게 좀 타오 머리 딜로 지랑 ngau르가 미치게 머루랑 다 닭살르게 지만에 지라가 파디곰 머루가 좋으지 뭐 먹급식 가라는가 닭살라게 가야면 닭살게 나는 돈을 싱 가라 닭살라게 싱제 애기들 아까운 거냐도 시듬 시진하지 마수 기땅나마 닭살라게지만 머루머랑 가이가 닭이 버리지 많이 나온 땅 오파이게 이렇게 가면 가비 닭살라다 이러우지 아까도 카메라 가비지 합천 매야 의장이요 그래. 카메라 가비지 합절로. 카빠도는 많이 놀는 막 동네. 산나도 온대 와. 나는 좀 오카게. 그게 너무랑 가이다. 뭐가 파킹이냐. 그리고 말기는 해서 하는 신주음이 좋네. 해두네, 버터네 보면 돈 닭살라게. 사실 저렇게 할 수 있는데. 많이 올라가 돈 다가 타마마가 아이 신주 줘야 돼. 신주 줘야 되는데 신주기 말로 이제 하나 줘야 돼.ตัวนิ่งโคกนี่สินะไอ้หน้าค่อยได้ค่อยเดือดหลับปะเนี่ยชินะกางงูมันก็ตัวนิ่งโคกก็พัดที่วงก็ติดลงมานาก็ต้องท่านี่นะสิดิสิกางงูมันจะไอ้เนี่ยมาตัวที่ช่วงเนี่ยแบบปลามูแต่เนี่ยมาปานชาหันเย็นมาหน้าคิดตั้งเฮก็ตัวแบบไอ้คนแต่เขาเนี่ยแบบปามีมาจ้าอัมก็เขาแบบมาปานชาแล้วก็ตัวเรียมาตัวทิ้งกันเลยก็มาหน้าไว้เนี่ยเหรอ강호제 ngau리 강호제 mai pik na leitharaga thamame yendi marusi bi kalle ba paluka bi ga mana de ba sinju banga amun soi bi wai sai 강호제 mai pik na leithara thamane tong kesra garam masala kan chai khandu tangong mulle padigom thaksalage aduga thang tharage maru ji wo e sine ya halage do jiki maka je si hapchar ke khara sumaina main dore dana andro slide mai shoire dana bán tuổi là đông sinh chủ chỉ hào ấy đến điểm chẳng
ꯇꯣꯟꯁꯦ ꯑꯃꯨꯛ ꯁꯣꯏꯗꯣꯛꯑꯣ ꯀꯣꯛ ꯈꯤꯇꯪ ꯁꯣꯏꯗꯣꯛꯀꯦ ꯂꯐꯨ ꯊꯔꯣꯁꯦ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯟꯒꯦ ꯁꯤꯡꯖꯨꯗ ꯑꯩꯗꯤ ꯂꯐꯨ ꯊꯔꯣ ꯉꯥꯛꯇ ꯁꯨꯔꯁꯨ ꯍꯥꯎꯋꯦ ꯂꯐꯨ ꯊꯔꯣꯁꯦ ꯆꯥꯅꯤꯡꯉꯦ ꯌꯥꯝ ꯂꯐꯨ ꯊꯔꯣ ꯈꯔ ꯍꯥꯞꯄꯁꯤꯁꯨ ꯁꯤꯡꯖꯨꯗ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯁꯤꯡꯖꯨ ꯁꯨꯗꯣꯛꯑꯒꯦ ꯂꯐꯨ ꯊꯔꯣꯁꯤꯗ ꯍꯥꯟꯅ ꯅꯣꯏꯒꯦ ꯂꯐꯨ ꯊꯔꯣꯁꯤ ꯐꯛꯀꯜꯂꯤ ꯂꯐꯨ ꯊꯔꯣꯁꯤ ꯆꯪꯍꯟꯒꯦ ꯊꯝꯃꯣꯔꯣꯛꯁꯦ ꯌꯦꯟꯗꯦꯝ ꯃꯔꯨꯁꯤꯗ ꯅꯣꯏꯒꯦ ꯌꯦꯟꯗꯦꯝꯒ ꯀꯩꯅꯣꯒ ꯎ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯅꯣꯏꯔꯣ ꯎ ꯍꯋꯥꯏ ꯇꯣꯟꯅ ꯍꯥꯎꯕꯅ ꯃꯍꯥꯎ ꯑꯃ ꯁꯤꯡꯖꯨ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝꯕꯩ ꯖꯥꯠꯇ ꯑꯩꯅ ꯉꯁꯥꯏ ꯁꯣꯏꯖꯕ ꯇꯣꯅꯤꯡꯈꯣꯛꯇꯨꯅꯤꯁꯦ ꯆꯥꯏꯁꯜꯂꯒꯦ ꯑꯗꯒꯤ ꯁꯤꯅ ꯀꯥꯡꯉꯨꯃꯥꯟꯗꯣ ꯀꯥꯡꯉꯨꯃꯥꯟ ꯊꯥꯛꯇꯗꯤ ꯑꯩꯅ ꯁꯤꯡꯖꯨ ꯃꯥꯟꯗꯦ ꯍꯥꯏꯕꯗꯣ ꯀꯥꯡꯉꯨꯃꯥꯟꯁꯦ ꯑꯗꯩ ꯁꯤꯅ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧ ꯃꯅꯥꯒꯅꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯉꯧꯕ ꯅꯨꯡ ꯍꯋꯥꯏꯗꯣ ꯑꯗꯨꯅꯤꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯒꯥꯏꯖꯔꯦ ꯑꯗꯣ ꯁꯤ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯃꯔꯣꯏꯁꯤꯅꯦ ꯀꯩꯅꯦ ꯄꯨꯂꯞ ꯇꯣꯠꯂꯒꯦ ꯌꯥꯝ ꯀꯟꯅ ꯇꯣꯠꯀꯗꯕ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯅ ꯍꯥꯞꯆꯜꯂꯒ ꯅꯨꯡ ꯍꯋꯥꯏꯒꯗꯣ ꯑꯗꯨ ꯊꯣꯡꯅꯕ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯕꯅꯦ ꯅꯩꯗꯤ ꯇꯣꯠꯄꯅ ꯆꯥꯛ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯦ ꯀꯥꯡꯍꯧ ꯉꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯟꯖꯥꯡ ꯍꯥꯞꯄ ꯍꯧꯖꯔꯒꯦ ꯆꯥꯛ ꯆꯥꯅꯅꯕ ꯀꯦꯡꯉꯣꯏ ꯊꯣꯡꯕꯅꯤꯅ ꯃꯍꯤ ꯈꯔ ꯆꯥꯒꯗꯕꯅꯤ ꯀꯥꯡꯍꯧꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯏꯟꯖꯥꯡ ꯍꯥꯞꯄꯦ ꯑꯗꯩ ꯀꯥꯡꯍꯧ ꯍꯥꯞꯄꯦ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯗꯤ ꯀꯦꯡꯉꯣꯏꯒ ꯀꯥꯂꯟꯗꯤ ꯃꯔꯨꯒ ꯊꯣꯡꯕ ꯑꯃ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯤꯅꯤ ꯀꯥꯡꯍꯧ ꯉꯧꯖꯔꯤꯁꯦ ꯑꯗꯨꯒ ꯌꯦꯟꯗꯦꯝ ꯃꯔꯨꯒ ꯌꯦꯟꯗꯦꯝꯒ ꯎ ꯍꯋꯥꯏ ꯇꯣꯟꯗꯣ ꯑꯗꯨꯒ ꯑꯩꯅ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯄ ꯉꯁꯥꯏ ꯉꯧꯒꯦ ꯅꯨꯡ ꯍꯋꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯨꯡ ꯍꯋꯥꯏꯗꯣ ꯊꯥꯛꯑꯒ ꯁꯨꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯆꯥ ꯇꯥꯔꯦ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯎꯗ ꯍꯥꯏꯂꯦ ꯑꯗꯣ ꯆꯥꯖꯒꯦ ꯑꯩ ꯂꯥꯏꯒꯤ ꯆꯥꯛ ꯈꯤꯇꯪ ꯍꯥꯟꯅ ꯊꯥꯗꯣꯛꯆꯒꯦ ꯑꯩꯒꯤ ꯏꯟꯖꯥꯡꯁꯤꯡꯁꯦ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯀꯥꯂꯟꯗꯤ ꯃꯔꯨꯒ ꯀꯦꯡꯉꯣꯏꯒ ꯊꯣꯡꯕ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯅ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯆꯥꯛ ꯂꯥꯝꯖꯜꯂꯛꯄ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯡꯖꯨꯁꯤ ꯑꯃꯨꯛ ꯌꯦꯡꯖꯒꯦ ꯃꯍꯥꯎ ꯁꯤꯡꯖꯨꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯅꯨꯡ ꯍꯋꯥꯏ ꯊꯥꯛꯄ ꯁꯤꯡꯖꯨꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯎꯋꯦ ꯍꯥꯏꯖꯔꯤꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯀꯥꯡꯍꯧꯁꯨ ꯑꯃꯨꯛ ꯌꯦꯡꯖꯒꯦ ꯃꯍꯥꯎ ꯍꯥꯎꯋꯦ ꯁꯤꯁꯨ ꯍꯩꯅꯕ ꯉꯥꯛꯇꯅꯦ ꯈꯤꯇꯪ ꯈꯥꯇꯛ ꯇꯧꯕꯁꯤꯁꯨ ꯍꯩꯅꯩ ꯁꯤꯟꯇꯛ ꯇꯧꯕꯁꯤꯁꯨ ꯍꯩꯅꯩ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝꯅ ꯐꯦꯚꯣꯔꯥꯏꯠꯅꯤ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯡꯖꯨ ꯌꯨꯝꯗ ꯁꯨꯔ ꯆꯥꯖꯩ